गुंबा हैचिंगबु मखोइगी HIV स्टेटस न मरम ओइरगा ताथी तओइना तौदुना हंथना येंगलमलबदी HIV and AIDS Prevention and Control Act 2017 gi makhada chairak phongbe yai HIV or AIDS ki maramda khangjinbana HIV dagi ngakthokpa ngamgani ngasimak nako AIDS app download tawbiyu amadi sijinabiyu HIV or AIDS ki maramda hena akupa marol khangnabagi damakta AIDS toll free number 1097 da call tawbiyu English Hindi natraga Manipuri da wari saba yagani Siri Siri Gaurachandrai Namaha Purbashramda Aikhoigi Irakta Tinbiramba Maibam Navakumar Elias Gorobana Mahaki Nungsijaraba Imung Manung Sagai Natai Maruk Mapang Khwai Pumnamak Puthadok Lamlaga Haukiba October Gitang Tara Nipan Tha Tara English Sing Anikun Gamathoi Meragi Tara Homdoi Nipan Ba Ningthaukaba Numita Lai Khidre Lakliba October Gitang Kun Gahomdoi Tha Tara English Sing Anikun Gamathoi Meragi Tara Nipan Nipan Ba Thang Zanumita Asti Sanjoi Thokle Lakliba October Gitang Kuntra Gamathoi Tha Tara English Ani Kunga Mathoi Meragi Kunga Mangani Panba Nomaijing Numita Sarada Din Thokle Maram Asina Ahal Lamal Lai Guru Amadi Laikhidraba Sigatina Biramba Imung Manung Nadi Sakhang Jaudraba Singda Matam Sana Ling Biraktuna Harinam Sarbantaw Binaba Kanghanjari Ba Sri Maibam Sur Chandra Singh Apokpa Sri Maibam Ongbi Yaimabi Devi Apokpi Maibam Ongbi Ratana Devi Loinabi Salungpham Kangyambem Mamang Laikai Nung tumhale Ishwar ki mangtak amadagi nung 27 mm gi mathakta leiba phawbada sanga yungpham nung phau pakha bem da leiba sanahal gi mana masing ne semba hidak thakpadagi nung sing pungtum tumhanduna phanba ngamle masinga kidney ising kom da leiba nung sing tumhanduna mai pak na laying ba ngamle nung leiba singna amuktang sangyeng tawthokpiu akopa marol gi dama call tawbiro 9366752158 amukahana 9366752158 layeng zariba sanahal sanga yungpham nungpho pakham mem sanahal gi nung gi hidak thalubadagi phakraba mioi singdi bala karimikho hema chandra thobal kiya jugindro sangaikho binoy khangabo makhalekai khondongbam santa khangabo khuno gojen thobal nungakho naba kakching Lengsin Biraksi Sana Tomba Kuman Factory Taubal Ningombam Mini Stadium Mama Ningol Chakobugi offer Pijeri Corona na Pochegi Mamal Punama Hengalabasu Factory este Fangliva Polam Singdi Chakobugi Yengduna Hanagi Mamaldagi Karahena Tataraga Miyangi Dama Kudong Chava Pijeri Factory este Lupa Lak Amagi Pot Labor Taragadi Lupa Lising Therapy Mobile Ama Pijeri Lupa Lak Anigi Polam Laravadi Lupa Lising Kulum Pivo Mobile Ama Free the Pijeri Mapam Masida Fangliva Polam Sing Fencing Jali, Chip Cutting Machine, Horn Block Hybrid Footpath Lock Tiles, Border Pillar, Masikakta Natana, Why the Gitchenkop Sungna Naba Michin, Luinana, Amukta the Yen Machinjak Sukak Yaraba, Aduguma Michin, Masikakta Natana, Gari Machana Poche Arumba Sing Yaraba, Gari Thelasu, Fangigan. Akupa Marol Gidama Call Tobio 9862 714151, Luinana 9366 91546. Sana Tumbakuman Factory, Thobal Ningombam Mini Stadium Mama. Laying Zari, Nomaijing Numit Kudingi, Ayupung Nipal Nagina, Ayupung Taramatoi Faubada, Kaksing Bazada Laiba, Frio Pharmacida, ENT Amazon Orthogimaming Lereba Doctor Singna, Laying Bagi Kudong Chava, Pizari. ENT gi oiba anaba makal singdi nakong da pomba nakong laikhul tauba nakong manung da amot paleiba nakong da masum taba naton da nahi taba sinus tongba naton manung da pomba khanau na ba khanau safat pa khanau da matang pomba tonsil leiba thyroid leiba khon siba sahi gi matang gi nakong da ngangba amadi ENT gi oiba leina sing Orthogi oiba anaba makal singdi khwang naba ngakli naba khongkut chikpa naba haksang thingai ba masan pen tauba khu khujeng khuning naba tang da naba khongkut sithaba chatpada khuning naba khongkut laithekba khongkut tekpa saru kaiba amadi singli nauri mapangal sontharakpa amadi sarugi oiba leina sing haiba mathaki leina sing ase adomda leibirabadi Kaksing Bazada leiba Frio Pharmacy da ngasigasimag booking tawbiho akoppa marol gidamak call tawbira 7005 096959 amutang gahana 7005 0969
59 ꯂꯥꯏꯌꯦꯡꯖꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯐꯕ ꯗꯣꯛꯇꯔ ꯑꯣꯔꯊꯣꯄꯦꯗꯤꯛ ꯁꯔꯖꯟ ꯖꯣꯏꯟ ꯔꯤꯄ꯭ꯂꯦꯁꯃꯦꯟꯠ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯑꯁꯤ ꯂꯦꯡꯕꯤꯔꯛꯇꯨꯅ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯨ ꯅꯥꯕ ꯇꯥꯡ ꯆꯤꯛꯄ ꯁꯔꯨ ꯇꯦꯛꯄ ꯁꯔꯨ ꯄꯥꯊꯔꯛꯄ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯁꯔꯨꯒꯤ ꯑꯅꯥꯕ ꯑꯃꯁꯨꯡ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ ꯂꯣꯏꯅꯅ ꯁꯦꯜ ꯌꯥꯝ ꯇꯤꯡꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯕ ꯅꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟꯠ ꯍꯤꯞ ꯔꯤꯄ꯭ꯂꯦꯁꯃꯦꯟꯠ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯂꯕ ꯑꯗꯨꯒꯨꯝꯕ ꯗꯣꯛꯇꯔ ꯑꯁꯤ ꯂꯦꯡꯕꯤꯔꯛꯇꯨꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯤꯔꯒꯅꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤꯅ ꯄꯨꯡ 10 ꯐꯥꯎꯕꯗ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯖꯔꯤ ꯃꯐꯝꯅ ꯗꯦꯅꯤꯌꯦꯜ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯣꯔ ꯀꯛꯆꯤꯡ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9856245265 ꯑꯃꯨꯛ ꯍꯟꯅ 9856245265 Zobel Pupils Square Fanshair Complex Thaubalgi Maikadagi Nungairaba Pauzela Matang Thamjari Madudi Medical Engineering IIT NDA Entrance Cracking Taunanabagi First Blended Learning Center Thaubal District ta Hojikti Sel Changdana Matam ka hena mangdana athapa maphamda chaludana Fanshair Complex ta I30 Bangalore gi makhada Ezulife India Peace and Freedom Academy amadi Fanshair Educational Society gi backing amana sponsor tawbiduna yamna komna NEET JEE IIT NDA gi special classing tamnana bagi registration form thaba hojare National level subject expert faculty singna takpi tambigani Limited Sydney inaugural offer oina ahan balak pa mahiroi kunmanga da free mobile tablet amadi OBC SC amadi ST gi mahiroi singda scholarship su pizagani Thinthaba tawdana ngasimak langsin birau mahiroi singi damak thamjari bak khodong chabani hena akupa marol gi damak contact tawbi 9612 501599 natragana 9862 074363 natragana aikoi website fanshair.co.in dagi khangbiba yagani ꯂꯦꯡꯁꯤꯟꯕꯤꯔꯣ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯅꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯦ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜ ꯈꯥꯡꯉꯕꯣ ꯂꯦꯕꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯣꯏꯅꯅ ꯑꯉꯥꯡ ꯎꯅꯕꯒꯤꯗꯃꯛ ꯅꯣꯔꯃꯦꯜ ꯑꯃꯁꯨꯡ LSCSꯀꯤ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕ ꯑꯃꯗꯤ ꯃꯥꯏꯅꯔ OTꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ OPDꯒꯤ ꯗꯣꯛꯇꯔꯁꯤꯡ ꯇꯣꯉꯥꯟ ꯊꯝꯖꯔꯤ ENTꯒꯤ ꯗꯣꯛꯇꯔ ꯅꯤꯡꯊꯧꯀꯥꯕ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯡ 1ꯗꯒꯤꯅ ꯄꯨꯡ 4 ꯐꯥꯎꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯔꯤ ꯖꯦꯅꯔꯦꯜ ꯃꯦꯗꯤꯁꯤꯟ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯔꯖꯔꯤꯒꯤ ꯑꯣꯏꯅ ꯌꯨꯝꯁꯀꯩꯁ ꯈꯨꯗꯤꯡ Tharom gi maka tarakpada hausalan tokchari inspector tayai tharom asigi hanjanba chani ge kuntaruk suba tangkak taminase ꯑꯣꯗꯔꯁꯤꯡꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯔꯤ ꯅꯤꯡꯊꯧꯀꯥꯕꯗꯒꯤꯅ ꯊꯥꯡꯖ ꯐꯥꯎꯕꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯂꯥꯛꯂꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯔꯨꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ 223 ꯁꯨꯕ ꯇꯥꯡꯀꯛ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕꯅꯤ ꯃꯁꯤꯗ ꯂꯥꯛꯄ ꯋꯥꯀꯠ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯉꯝꯖꯔꯣꯏ ꯉꯁꯥꯏꯒꯤꯗꯣ ꯑꯃꯨꯛ ꯂꯩ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯍꯥꯏ ꯋꯥꯎ ꯑꯃꯨꯛꯀꯁꯨ ꯋꯥꯎ ꯅꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃ ꯇꯧꯅꯅꯕꯒꯤ ꯉꯁꯥꯏꯗꯒꯤ ꯅꯨꯄꯥꯁꯤꯡ ꯉꯥꯏꯔꯤꯖꯥꯠꯅꯤꯗꯅ ꯑꯗꯨ ꯑꯣꯏꯔꯒ ꯉꯁꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯌꯦꯠꯄꯤꯔꯛꯀꯅꯣ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗꯧꯕ ꯑꯩꯈꯣꯏ ꯐꯠ ꯆꯠꯂꯨꯔꯦ ꯊꯕꯛ ꯑꯃ ꯐꯠ ꯑꯃꯨꯛ ꯍꯜꯂꯦ ꯑꯃꯨꯛ ꯂꯝꯕꯤꯁꯤꯗ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯃꯨꯛꯀꯁꯨ ꯋꯥꯎ ꯑꯃꯨꯛꯀꯁꯨ ꯋꯥꯎ ꯀꯩꯅꯣ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯊꯠꯂꯒ ꯑꯩꯈꯣꯏꯗ ꯁꯨꯝ ꯌꯦꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯍꯣꯏ ꯀꯔꯤꯃꯇ ꯍꯥꯏꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯅꯈꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗꯇꯨꯒꯤ ꯋꯥꯅꯤ ꯅꯈꯣꯏꯅ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡ ꯑꯃ ꯇꯧꯕꯗꯣ ꯑꯗꯨ ꯑꯩ ꯁꯨꯝ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯅꯈꯣꯏꯗ ꯑꯆꯧꯕ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯍꯦꯔꯣ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯕꯦꯠ ꯑꯗꯨ ꯑꯣꯏꯔꯨꯔꯦꯅꯦ ꯍꯦꯔꯣꯁꯤꯅ ꯑꯃꯨꯛ ꯁꯥꯎꯗꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯤꯁꯨ ꯃꯗꯨ ꯇꯧꯔꯛꯀꯗꯣꯏꯖꯥꯠꯂꯣ ꯋꯥꯎ ꯅꯠꯇꯦ ꯁꯣꯝꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯦ ꯂꯝꯕꯤꯗ ꯑꯩꯈꯣꯏꯗ ꯂꯪꯅꯔꯦ ꯑꯩꯈꯣꯏ ꯈꯨꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗꯇꯣ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯁꯥꯎꯗꯅ ꯃꯥꯁꯨ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯨꯔꯦ
ꯑꯗꯣ ꯑꯗꯣꯝꯒꯤꯁꯨ ꯏꯆꯜꯂꯤꯁꯦ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯗꯁꯨ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯅꯔꯒꯨꯝꯁꯤ ꯁꯤꯗꯒꯤ ꯑꯗꯣꯝꯁꯨ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯑꯩꯈꯣꯏ ꯁꯣꯝꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯕ ꯄꯥꯝꯗ꯭ꯔꯦ ꯀꯔꯤꯒꯤ ꯆꯥꯎꯊꯣꯛꯏꯗꯨꯕ ꯍꯥ ꯀꯔꯤꯒꯤ ꯆꯥꯎꯊꯣꯛꯏꯗꯣꯏꯅꯣ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯃꯑꯣꯡꯗꯨꯕꯨ ꯑꯩ ꯀꯥꯎꯅꯦꯅ ꯈꯟꯕ꯭ꯔꯣ ꯅꯠꯇꯦ ꯑꯩ ꯀꯥꯎꯒꯅꯦꯅ ꯈꯟꯕ꯭ꯔꯥ ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯂꯝꯕꯤꯗ ꯑꯗꯣꯝꯅ ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯛꯅꯈꯤꯕ꯭ꯔꯣ ꯑꯗꯣꯝꯅ ꯑꯩꯈꯣꯏꯗ ꯂꯛꯅꯔꯛꯄ ꯅꯠꯇ꯭ꯔꯣ ꯂꯛꯅꯕꯗꯣ ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯗꯕ ꯑꯩꯈꯣꯏ ꯄꯥꯝꯖꯗꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯝꯖꯗꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯕꯨ ꯍꯦꯛꯇꯃꯛ ꯄꯪꯂꯛꯇ ꯂꯛꯅꯕ ꯌꯥꯔꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯉꯩ ꯌꯥꯔꯅꯤꯅ ꯑꯗꯣꯝꯅ ꯇꯧꯕ ꯃꯑꯣꯡꯗꯨꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯋꯥꯔꯧꯗꯨꯅ ꯇꯧꯈꯤꯕꯅꯤ ꯌꯥꯔꯦ ꯋꯥꯐꯝꯁꯦ ꯃꯈꯥ ꯇꯥꯅꯔꯒꯨꯝꯁꯤ ꯃꯗꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯎꯁꯤꯠꯈꯤꯗꯕ ꯃꯑꯣꯡꯗꯣ ꯑꯩ ꯀꯥꯎꯕ ꯁꯨꯡ ꯉꯝꯃꯣꯏ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯏꯆꯤꯜꯅꯥꯎꯁꯤꯡꯁꯨ ꯌꯥꯝꯅ ꯁꯥꯎꯕꯤꯔ ꯃꯥꯜꯂꯦ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯐꯝꯁꯤꯒꯤ ꯌꯥꯔꯒꯗꯤ ꯁꯥꯎꯅꯕꯤꯔꯨꯅꯨꯕ ꯑꯩ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦꯕ ꯁꯤꯗꯨꯅꯅꯦ ꯁꯜꯂ ꯇꯥꯔ ꯇꯣꯛꯀꯅꯤ ꯑꯦ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯖꯈ꯭ꯔꯒꯦ ꯑꯩꯗꯤ ꯆꯨꯝꯅ ꯈꯥꯝꯖꯕ ꯈꯛꯇꯅꯤ ꯑꯩ ꯈꯥꯝꯕ ꯂꯩꯔꯤꯀꯣ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯒꯅꯤ ꯁꯣꯝꯅ ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇꯃꯛ ꯁꯥꯎꯒꯠꯄꯤꯔꯤ ꯑꯩꯗꯤ ꯇꯉꯥꯏ ꯐꯗꯅ ꯈꯟꯅꯕ ꯁꯥꯎꯅꯕꯗꯣ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯅꯤꯃꯛꯀꯤ ꯑꯩꯗꯤ ꯃꯔꯛꯇ ꯂꯩꯔꯒ ꯈꯥꯝꯖꯕꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯈꯤꯕꯗꯤ ꯂꯩꯇꯦ ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯕ ꯍꯥꯠꯇꯣꯛꯔꯣ ꯅꯪ ꯑꯗꯨꯗꯤ ꯇꯧꯕꯤꯔꯛꯀꯅꯨꯗꯣ ꯀꯔꯤ ꯑꯗꯨ ꯇꯧꯔꯛꯀꯅꯨꯗꯤ ꯀꯔꯤ ꯈꯨꯠꯀꯁꯨ ꯊꯥꯔꯛꯏꯅꯦ ꯑꯩ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯈꯥꯝꯕꯗꯤ ꯌꯥꯗ꯭ꯔꯗꯤ ꯀꯝꯗꯧꯋꯦ ꯇꯧꯈꯤꯗ꯭ꯔꯥ ꯒꯨꯔꯨ ꯆꯠꯁꯤꯔꯣ ꯍꯩ ꯉꯥꯏꯈꯣ ꯔꯦꯈꯥ ꯈꯪꯉꯤꯗꯅ ꯅꯣꯏ ꯈꯪꯅꯦꯕ ꯌꯦꯡꯉꯣ ꯅꯣꯏ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯗꯤ ꯌꯦꯡꯉꯣ ꯒꯨꯔꯨ ꯆꯠꯁꯤꯔꯣ ꯁꯤꯗꯤ ꯈꯨꯐꯣꯡꯅꯤ ꯁꯤꯗꯤ ꯋꯥꯎ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯋꯥꯎ ꯈꯨꯠ ꯊꯥꯔꯛꯂꯕꯅꯤ나 ꯃꯁꯤꯗꯒꯤ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯣ ꯈꯪꯅꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯣꯅꯦ ꯃꯈꯣꯏꯕꯨ ꯈꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯃꯒ ꯑꯣꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯈꯧꯔꯤ ꯄꯥꯏꯔꯛꯏ ꯌꯥꯏꯐꯕ ꯀꯩꯗꯧꯕꯒꯤ ꯈꯨꯠ ꯊꯥꯔꯒ ꯈꯟꯅꯔꯤꯅꯣ ꯅꯤꯒꯤꯇꯥ ꯀꯔꯝ ꯍꯥꯏꯅ ꯈꯨꯠ ꯊꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯕ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯨ ꯎꯗ꯭ꯔꯣ ꯆꯩ ꯅꯤꯔꯤꯅꯤ ꯑꯌꯥꯕ ꯃꯤꯗ ꯇꯧꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯁꯤ ꯌꯥꯏꯐꯕ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯅꯪꯒꯁꯨ ꯃꯈꯣꯏꯒꯁꯨ ꯌꯦꯛꯅꯕ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯅꯤꯒꯤꯇꯥ ꯌꯦꯛꯅꯕ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯁꯤꯒꯨꯝꯕꯁꯤꯗꯤ 나나 ꯐꯨꯔꯒꯅꯦ ꯑꯗꯨꯝ ꯐꯒꯗꯧꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯌꯥꯏꯐꯕ ꯑꯩꯗꯤ ꯌꯦꯡꯕ ꯐꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪꯅ ꯑꯝꯇꯣꯏꯕ ꯑꯁ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯍꯦꯛꯇ ꯊꯤꯟꯖꯟꯕꯗꯨꯗꯀꯣ ꯉꯥꯎꯗꯅ ꯀꯔꯤꯝꯇ ꯃꯈꯨꯠ ꯍꯟꯕ ꯉꯝꯗꯕꯩ ꯋꯥꯅꯤꯗ ꯌꯦꯡꯉꯨꯅꯦ ꯃꯇꯨ ꯁꯣꯟꯕ ꯑꯩꯈꯣꯏꯗꯅ ꯂꯝꯕꯤ ꯂꯝꯀꯥꯡꯗ ꯎꯆꯦꯠ ꯊꯧꯑꯣꯏꯗꯕ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒ ꯄꯥꯝꯖꯕ ꯂꯩꯔꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤ ꯃꯑꯣꯡꯗꯨ ꯅꯠꯇꯗꯤ ꯌꯥꯗꯕ꯭ꯔꯕ ꯑꯉꯛꯄꯅꯤꯀꯣ ꯃꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯄꯤꯅꯅꯦ ꯅꯨꯄꯤꯕꯨ ꯎꯁꯤꯠꯍꯟꯗ꯭ꯔꯦꯅ ꯑꯩꯅ ꯍꯥꯏꯗꯣ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯗꯧꯅ ꯑꯩꯈꯣꯏ ꯑꯅꯤꯅꯁꯨ ꯇꯣꯄꯤꯛꯇꯣ ꯉꯁꯤꯁꯦ ꯑꯇꯣꯞꯄ ꯑꯃ ꯈꯟꯅ ꯅꯩꯅꯔꯒ ꯂꯥꯛꯑꯗꯤ ꯐꯗꯧꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯉꯟꯅ ꯌꯨꯝ ꯄꯥꯟꯕ ꯑꯗꯨꯒ ꯍꯦꯛꯇꯃꯛ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯌꯥꯎꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯌꯥꯝꯃꯦ ꯍꯦꯛꯇ ꯂꯨꯍꯣꯡꯉꯣ ꯍꯥꯏꯗꯅ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯂꯩꯇ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯅꯦ ꯁꯨꯝ ꯈꯟꯅꯔꯒ ꯂꯥꯛꯄꯅꯤꯗ ꯑꯗꯩꯗ ꯂꯝꯕꯤꯗ ꯂꯥꯛꯑꯒ ꯃꯣꯏꯁꯨ ꯐꯠ ꯍꯦꯛꯇ ꯂꯛꯅꯕ ꯅꯤꯀꯤꯇꯥꯕꯨꯗꯤ ꯀꯔꯤꯝ ꯍꯥꯏꯗꯦ ꯃꯥꯁꯨ ꯈꯨꯝꯗꯕ ꯑꯗꯨ ꯃꯣꯏ ꯃꯑꯣꯡꯗꯣ ꯁꯨꯝ ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯨ ꯅꯃꯥꯏꯗꯨꯗ ꯇꯤꯟ ꯁꯤꯠꯆꯜꯂꯨꯔꯅ ꯀꯣꯛ ꯍꯥꯏꯔꯨꯔꯦ ꯑꯗꯨꯗꯒꯤ ꯍꯨꯠ ꯂꯩꯊꯣꯛꯑꯒ ꯉꯁꯥꯏ ꯃꯈꯩ ꯍꯦꯔꯣꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯍꯨꯠ ꯂꯩꯊꯣꯛꯑꯒ ꯚꯤꯂꯦꯟ ꯉꯥꯛꯇꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯛꯄꯩ ꯋꯥꯅꯤꯗ ꯙꯞ ꯀꯥꯏꯁꯨ ꯇꯧꯔꯤ ꯃꯔꯤꯜ ꯂꯩꯔꯗꯤ ꯂꯝꯕꯥ ꯄꯥꯎꯅꯧꯗꯅ ꯑꯩꯗꯤ ꯃꯈꯥ ꯇꯥꯅꯕꯨ ꯌꯦꯡꯅꯤꯡꯕꯅꯤ ꯀꯤꯔꯤꯗꯤ ꯄꯔ ꯆꯦꯟꯈ꯭ꯔꯦꯅꯦ ꯌꯥꯔꯦ ꯕꯦꯝꯃ ꯅꯪꯁꯨꯅꯦ ꯃꯤꯉꯣꯟꯗ ꯍꯥꯏꯕꯗꯨꯗꯅꯦ ꯇꯤꯟ ꯁꯤꯠꯆꯜꯂꯨꯔ ꯍꯦꯛꯇ ꯍꯥꯏ ꯅꯪꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯤꯉꯣꯟꯗꯗꯤ ꯑꯗꯨꯝ ꯍꯥꯏꯔꯣꯏꯗꯧꯅꯤ ꯌꯥꯔꯦ ꯕꯦꯝꯃ ꯅꯪꯁꯨ ꯁꯥꯎꯔꯤꯗꯨꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯗꯨꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯒꯦ ꯌꯥꯏꯐꯕꯁꯨ ꯅꯨꯄꯥꯅꯤ ꯌꯥꯏꯐꯕꯅꯗꯤ ꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯝꯃꯣꯏꯗꯅ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕꯕꯨ ꯑꯗꯨꯝꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏꯗ ꯆꯩꯗꯨꯝ ꯈꯔ ꯌꯥꯝꯅ ꯆꯥꯔ ꯐꯗꯧꯅꯤ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯤꯁꯦ ꯕꯤꯠꯀ ꯑꯃꯠꯇ ꯂꯩꯇꯦ ꯈꯟꯅ ꯆꯩꯅꯕꯗꯒꯤ ꯍꯧꯔꯒ ꯉꯁꯤꯁꯦ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯏꯕꯥꯅꯤ ꯀꯔꯤ ꯑꯣꯡꯅꯈꯤꯕꯅꯣ ꯈꯪꯗꯦ ꯅꯤꯀꯤꯇꯥ ꯗꯦꯕꯤꯀꯥ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯈꯤꯇꯪ ꯁꯥꯡꯅ ꯊꯤꯜꯂꯝꯃꯒꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯒ ꯀꯥꯔꯟ ꯇꯥꯔꯕ꯭ꯔꯁꯨ ꯈꯪꯗꯦ ꯂꯥꯛꯑꯔꯣꯏꯗ ꯉꯁꯥꯏ ꯂꯥꯛꯈ꯭ꯔꯕꯅꯤ ꯉꯁꯥꯏꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯍꯜꯂꯒ ꯂꯥꯛꯏꯅꯤ
ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗꯤ ꯑꯗꯨꯝ ꯊꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯌꯥꯏꯗ ꯌꯨꯝꯗ ꯑꯃꯨꯛ ꯉꯥꯒꯤ ꯐꯥꯔꯝꯗ ꯆꯠꯊꯣꯛꯄꯗꯨꯒ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯅꯤꯀꯤꯇꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯤ ꯅꯈꯣꯏꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯩꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯤꯑꯣꯏ ꯀꯥ ꯍꯦꯟꯅ ꯆꯥꯔꯣꯏ ꯑꯐꯕ ꯀꯌꯥ ꯇꯧꯔꯣꯏ ꯈꯪ ꯃꯇꯨꯡꯗ ꯊꯦꯡꯅꯔꯕꯁꯨ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯒꯅꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯅꯤ ꯃꯆꯜ ꯃꯆꯦꯗ ꯃꯈꯣꯏꯅ ꯇꯧꯔꯤꯗꯣ ꯃꯤꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯌꯥꯔꯣꯏ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯀꯥꯗ ꯊꯣꯛꯄꯁꯤꯗꯤ ꯂꯣꯏꯅꯃꯛ ꯍꯥꯀꯟ ꯆꯪꯅꯕ ꯉꯥꯛꯇ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯜ ꯃꯆꯦꯗ ꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤꯗ ꯐꯔꯦꯁꯦ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯊꯤꯜꯂꯒꯦ ꯌꯥꯏꯐꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯗ ꯀꯅꯥꯅ ꯈꯪꯅꯤ ꯑꯃꯨꯛ ꯂꯥꯛꯑꯒ ꯅꯪ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯀꯥꯔꯟ ꯇꯥꯔꯛꯀꯦꯅ ꯍꯥꯏꯔꯗꯤ ꯃꯈꯥ ꯇꯥꯅ ꯐꯨꯅꯔꯁꯨ ꯑꯩꯗꯤ ꯑꯅꯤꯔꯛ ꯌꯦꯡꯕ ꯐꯪꯗꯣꯏꯅꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯕꯤꯔꯁꯨ ꯑꯁ ꯌꯥꯔꯦꯕ ꯃꯤ ꯊꯕꯛ ꯂꯩꯕꯅꯤꯅ ꯊꯦꯡꯈꯤꯅꯤ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯄꯪꯂꯥꯞꯁꯨ ꯂꯥꯞꯇ꯭ꯔꯁꯤꯗꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇꯪꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯑꯗꯨꯝ ꯆꯠꯁꯤ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯒꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯈꯪꯉꯤꯀꯣ ꯑꯗꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝ ꯆꯠꯁꯤ ꯗꯤꯕꯤꯀꯥ ꯀꯩꯅꯣ ꯃꯤꯅ ꯑꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯅꯠꯇ꯭ꯔꯅꯦ ꯌꯥꯏꯐꯕ ꯀꯔꯤ ꯑꯁ ꯌꯥꯏꯍꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯃꯁꯨ ꯈꯪꯗꯦ ꯑꯃꯁꯨ ꯈꯪꯗꯦ ꯉꯁꯤꯕ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯤꯀꯤꯇꯥꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯤꯕꯣꯒ ꯍꯥꯏ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯅꯪꯕు ꯅꯝꯗꯅ ꯀꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯝꯗꯅ ꯊꯤꯜꯍꯜꯂꯦꯗꯅ ꯊꯧꯗꯣꯛ ꯃꯆꯥ ꯑꯃꯁꯨ ꯊꯣꯛꯑꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯀꯥꯎꯅꯒꯗꯧꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯑꯅꯤꯁꯤꯗꯒꯤ ꯑꯁ ꯌꯥꯔꯦꯕ ꯗꯤꯕꯤꯀꯥ ꯃꯤꯉꯣꯟꯗ ꯀꯩꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯗꯨꯕꯣ ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯈꯤ ꯇꯥꯔꯦ ꯀꯩꯅꯣ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯍꯩꯃꯥ ꯅꯪꯁꯨ ꯂꯩꯁꯥꯕꯤꯅꯤ ꯃꯥꯁꯨ ꯄꯥꯈꯪꯅꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯈꯔꯁꯨ ꯈꯪꯅꯩ ꯁꯤ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯌꯥꯏꯐꯕ ꯑꯩꯈꯣꯏ ꯌꯧꯔꯦ ꯁꯤꯗꯒꯤꯗꯤ ꯊꯣꯡꯒꯥꯟ ꯑꯅꯤ ꯑꯍꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯌꯧꯔꯦꯗꯅ ꯁ꯭ꯋꯥꯏꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯈꯤꯕꯗꯅꯦ ꯂꯝꯕꯤꯗꯒ ꯊꯦꯡꯅꯔꯗꯤ ꯃꯈꯣꯏꯒ ꯑꯣꯟꯁꯟꯅꯕꯤꯔꯨꯅꯨꯀꯣ ꯀꯩꯅꯣ ꯅꯤꯀꯤꯇꯥ ꯅꯪ ꯍꯥꯏꯗꯨꯕꯣ ꯂꯝꯕꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯔꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯣ ꯍꯥꯏꯔꯣ ꯌꯥꯏꯐꯕ ꯑꯩꯗꯤꯅꯦ ꯉꯁꯥꯏ ꯅꯪꯅ ꯁꯨꯃꯥꯏꯅ ꯄꯤꯁꯨꯝ ꯊꯤꯟꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅꯅꯦ ꯄꯥꯛ ꯊꯥꯔꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯃꯨꯛ ꯇꯧꯗꯅꯕ ꯈꯔ ꯊꯤꯅ ꯐꯨꯔꯝꯃꯨꯀꯣ ꯑꯩꯗꯤ ꯌꯦꯡꯅꯤꯡꯕꯅꯕꯨ ꯈꯥꯡꯉꯝꯗꯦ ꯉꯁꯥꯏꯒꯤꯗꯤ ꯌꯥꯝ ꯄꯦꯜꯍꯧꯗꯦ ꯑꯩꯗꯤ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏꯗ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯂꯩꯌꯣ ꯍꯣꯏ ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯣ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦ ꯃꯈꯣꯏꯅꯤꯁꯤ ꯆꯠꯂꯨꯈꯤꯒꯦ ꯂꯩꯍꯧꯈꯤꯒꯦ ꯑꯣ ꯅꯈꯣꯏ ꯑꯅꯤꯅꯦ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯌꯥꯏꯐꯕꯁꯨ ꯆꯠꯇꯦ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯒ ꯅꯤꯀꯤꯇꯥꯁꯨ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯩꯔꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯣꯏꯅꯤ ꯌꯥꯅꯗꯣꯏꯁꯤꯕꯣ ꯀꯔꯤ ꯇꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏ ꯆꯠꯂꯨꯈꯤꯒे ꯍꯥꯏ ꯅꯈꯣꯏꯅꯤꯒꯤ ꯀꯨꯝꯍꯩꯁꯤꯗꯤ ꯀꯨꯝꯍꯩ ꯑꯃꯅꯤ ꯑꯩꯅꯅꯦ ꯃꯤꯠꯁꯤꯗ ꯉꯁꯥꯏ ꯐꯨꯅꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯎꯔꯤꯁꯦ ꯆꯠꯇꯣꯔꯗꯤ ꯌꯥꯏꯐꯕ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨꯅꯦ ꯌꯨꯝꯗ ꯆꯪꯍꯧꯔꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯀꯦꯅꯔꯤꯔ ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯑꯁ ꯀꯩꯅꯣꯍꯦ ꯅꯪꯁꯤꯃ ꯗꯤꯕꯤꯀꯥ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯩꯈꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯗꯥꯏꯔꯦꯛ ꯑꯣꯔꯤꯖꯤꯅꯦꯜ ꯆꯠꯂꯕꯅꯤꯀꯣ ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯑꯣꯔꯤꯅꯤ ꯍꯣꯏ ꯑꯩꯁꯨ ꯑꯣꯔꯤꯅꯤ ꯕꯥꯏ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯀꯩꯅꯣ ꯅꯃꯤꯠꯇꯨ ꯌꯥꯝ ꯆꯥꯛꯅ ꯌꯦꯡꯉꯤꯗꯨꯕꯣ ꯄꯦꯜꯍꯧꯗ꯭ꯔꯒꯅ ꯉꯥꯏꯈꯣꯅ ꯍꯥꯏꯁꯤꯔꯣ ꯉꯥꯏꯈꯣ ꯀꯩꯅꯣ ꯈꯨꯅꯤꯡ ꯊꯤꯜꯂꯤꯗꯨꯕꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯌꯥꯝ ꯐꯨꯅꯤꯡꯉꯦ ꯂꯥꯛꯑꯣ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯀꯩꯅꯣ ꯅꯪ ꯁꯨꯝ ꯊꯥꯡꯒꯠ ꯌꯦꯡꯉꯤꯗꯨꯕꯣ ꯏꯁ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯀꯣ ꯏꯕꯦꯝꯃ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯃꯑꯣꯡꯗꯤ ꯏꯃꯥꯟ ꯃꯥꯟꯗꯅ ꯃꯣꯂꯤ ꯑꯣ ꯃꯣꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯃꯤ ꯌꯧꯈ꯭ꯔꯦ ꯍꯣꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯩꯗꯤꯅꯦ ꯉꯁꯥꯏ ꯐꯨꯅꯕꯗꯣ ꯃꯗꯨ ꯃꯤꯠꯇ ꯑꯗꯨꯝ ꯎꯗꯨꯅ ꯂꯩ ꯃꯪꯗꯒꯅꯦ ꯃꯈꯥ ꯆꯠꯊꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯒꯨꯔꯨ ꯀꯩꯗꯧꯔꯒꯦ ꯒꯨꯔꯨ ꯆꯤꯟꯁꯤ ꯀꯥꯕ ꯌꯥꯗ꯭ꯔꯦꯅꯦ
Guru, kaidoorge? Wow haiba yadrabo? Jiten, yang kaya. Nupi masak fajabani kaina. Makoine pongja saribu. Aikoibu makoige henba nupi amada khangnadabagi taipta. Ngasaingedi khara sari laurmani. Yum sidi yaura kanadi jinsi kathokpada naba ma yaurine. Guru, se ai sam ta thomji. Ya torkhose. Guru, sakfam du gairadi tangang mai thongdudi yengbada guru gidi karimta hanba leitri. Guru gidi aina sum yengbadane. Wow. Amuka saige guru. Wow. Chalo hey. Kaido guru. Thajalisimo. Namodadi amurak ani khakta orangani kauritu. Aingondadi hanjin adusu maya sida chakre wow yadre guru wow du di hairo nu dra geno so aside leriba paklang daliba mingsel si pro ai mai thong chap ti yeng guru mingsel di yong orun kaigino mingsel yeng no haiti karigino guru sakfam du tangang laga wow anati jiten ai bu karim na palang de teleba mingsel si pro palang de teleba mingsel si pro pari guru Mingsel si yang ada mu green car ibu macam macam mulu utari tahu si mu green car kamu mana tahu tu tu ikhang kamu ni tu pani dah lam lad bah karino nangzu cina puman gere si di liam na toro ibu liam na sudah toro mas mai paran si guru si dah lere si dam tiung si ay udin hey lawai dah lere katang dro nih pani guru siar ba hey mai udre thamak tam ngai gre chumna pai tro nang go guru se yar bri mi lengro ai tok hush kana sida kana guru ne shiva shankar ki mai thongbu sankna ba ngasi phawda kana ga matana ai gi mai thong masida khutna set phaw thaba ngamati adiga krishulikta khungang macha krishulikta nupi mamang da hero saba adiga hero ai khoibuna bet kumna hero no phuda gi kidu chelakpa madu ahin kiwa as ai guru kita phata biu ke doge kari sunat tab makoi bu guru lamba pa ba yabra guru na taugi haibata tawbu ngamba guru gi sakti pangal thauna lingjen makoi na khangda bigini da guru di mayam puna mana tum khangi duni adum guru wow amuko so haige wow hey tumila guru kari no nangari guru di wow ga bhaide ne guru nangi wow do aingonda pale ya si kathok pa ya da ba aingonda nang na hanjin wow hai du ken geno lemna tarai ai license kan paidam da bagi ai license kan to pro guru pujar ke adu guru license kan du kari tok tu no hajibo hey license kan di mi hat kadaba guru adu to kunchida mi halo guru jail da mulai dana kari kanan bot hey aibu asuk thida sakpham orbam kai purak pasiwo nang pen bra ba ai ga tina daga ai ga awa khangda ba shankar gi maida
चाउरबा मागे खुतुमदना मतुम तारगा थिलखिबदा आई मिच्ची सबनाबत को छनबा यारोय आई लेमना थारोय आई गेला सेंकन प्रो porque gro karino tawribo mi haturi baleni karino jarmagi nongmai sunati karino toy gan sunati direct mi hat pe yabadoni mama hangdo sumi gi sagon san nongmai na kapu bugi wa thok lei ni ba khangja lakse de ina khunba macha masu ko tina base hai ya dragna nongmai sin ngon hore non jala na ma ka doini auri sei pele he chai to bai bai jite nei gi puchi jae lore hai karino gya ta de लौथरके को ए जितेन सुसु पुरोन है याज चिक पहोरे नै वांग आंग बदे याज चिक ति याजरे भाई अस कसिन त बा नुपी मचा सिंग दि ममांग हेरो साबने बा हेरो साबा से गुरु सिदले रे सिन मैदो मरु गाति काप थोनु को करि काप त बा या Sirite, kano to guru kano krai do kapi dung itu. Hey, maru cat pernah mana? Orang misu aja nabo. Macak tan ini kapi do macak ta. Hey, ni gamde aja ni. Ni gamde. As kari no guru konje enggak tu bo. Kano tu sang nang magi. Konje enggak dulu itu arama leni. As guru wow idri dah tu ti. Hey, nang wow tu pola kano nang. Hoi guruna thawai ta na wow amukasu wow habido nang palakna harga pandre guruna hana sum habido adu gi mong du ai su lai su gi de tawni mi guru adu yara ga masi puna mosi tok thog guru higa du phasana yairaga akoi matam khara krai du no lai rubna pharoi dru guru kori gi jite akoi na launa lai du si kori gi no guru sum thok ke thok si kau thok na ba aduga kanana khang akoi cha thok ko tok doring aduda atopa nu pija kaya gu mama thengna rasu makoi gi wakhan gi hana gi thok si kau khar gi adum kupsan ki doini dena adurati nongmai su ka paroi ano bo wakhala ma ta tawraga nungai na dum le su ya he bewani da guru hey jite ai di lem su ngok to ai na jin ai lem su dok to nang khang di मीन माइद किन्न थिनमगी चैना से माइद किन्न पानब खक्तन खंगदम माइद किन्न पानदब खुतुमन पानदब मीन सुखं खंगोय खंग ngasidige matam ngayani aduga ai toke sankarna kari to bunga mebdo sankarna kari to bunga mebdio as guru yaraga di masi guru kitang di kanthau ko guru mi hat patu pase guru kain kana dam ni ko guru jiten ni hat ke banati laman kung ke bani laman kumba revenge ai bui kai ba pikiba ai bui kai ba pikiba singa da makhoi laman kung ke bani oi sados bisa keren hai ngasi di asnan jatra ni keren no do bu bo sa la khre te ai la khre sir gamai kai do re hirang lang di kai do re as sir ngasi je asnan jatra ni ado krino te bo ngasi khoi sa na thang na krim porok tro ai di krim porok tri ni as asini nei na khan madu ga sap sain sta lai ri ba sing si so kana ma ta krim to porok te ba makoi ge kumai harau ni harasu mi ge kumai harau da di cha ge ga thake ga cha ge ga thake ga nakoi ge kumai harau da je dum loson na dum lai do ni kariba sir hi de sir bu na te de sir akoi si da mi lai bu sing je sir skrino akoi ge de christmas yaw ge mi ge it da di cha ge thake loi hai makoi ge snan jatra ta ba de krisu purak te ba mi sing se krino khang di ngai kho gang mai mi ge kumai harau sin dum pa le ro na te sida lai sing sin karam khang dring ge na asnan jatra durga puja ha yaw sang nang na loi ne khang si kamai to no sir mi punama ke sir lai ri kumai harau si sir ai ge dharma gi natra su sir ai na mi gi harau kumai do ai na respect or di sir ai gi do sumi na respect to go do bani sir na hai do di sir
good 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 gangmai good sinani matam burumok tanang se tonga le nei haisi yamna sumi nang na haido aikuina leriba tonga tonga ba jati punumaki kumai aikuina ikai khon magada adu matam adudara ai egi sumina ikai khon dara kadai yamna sumo afam ni ko adugi mathak chu sir aiso aigi padan enjoy the patra su sir ma sumi te oi bani na sir aina mitei gi drama sing se kri kri no na mona som yeng bani da sir mitei khra mana bomo ning ma su yawi mitei khra mana bomo ning da su yawi mitei khra di christian chat pa su dum yawi sir magi apa mani da du di ko sir hoi ni ga mai adu gi di kri su kai ba leite da mana pamba mana chatning ba dharma chatpa kari gumma mata kai ba leite aduga nang na bomo ning ya do bomo ning ya do na ti hindu dharma chatpa ko hindu dharma gaura dharma chatpa hai bisu tum haini khang de da sir maron sing se ya mani na bamon ga torga lai khurmani na bamon ning ma suma hai ke bani da sir hoi kaisu kai ba leiti ado akoi ki tim loi ko ro dana sir kri ke sir ka dabra sir ke sir pagi na ti ne ima ga san to mi gana ne ngasidi khesri do phajna horaga uti go soi ga tong dana pik thana pura gari di aw leira bani krino de sir hari sibo as krino de sir asing ura na hai sibo sir akoi gi ima gi chan to bigina hauri bo ko as yana nungai oi santos oi rahul bimo no koi krai krai lei bano as ise tharo no koi chu lao ne krino cha ba thabu gi matang jin no koi chu nu pi ne khra dum sen ba phaida krino nu pa na thong dum cha ge na taw bu di krino nu pa man ma gi khudong cha ba ji pong lo da lo gu nu da krino me man ta de ko akoi gi chu khoi do sa ko lang tra ko akoi gi ko nupi man ma muskla ka ro ko ma fa ma se ko pora di ise tharo phrak ta ni krino khra dum cha ba thabu gi thabu taw se krino no koi nupi sing gi kang gu du so loi na tholo kyo ne krino khang de ai raho krino nang so kata taw lai no lao ne khar thuna sa se lao ne as uti wo krino loi ni yaw ne hai ne sa te ai no koi ba lao ne krino ne as cha ba no koi se maning thang ri horen ya roi ne chume ko sir nang na rau jo ba si u bu de ne ai di un thong no pen jakri no koi sara je no hoi ate loi ne koro aduga pharu hoi khogen khoi su ayam si le bang ayam loi ko to krino sir koi si le me ap so loi ne cha ba ko na no gi pora bro sir gari maning do hang to yengo yam ni aina ko na na bana dum sila bani ni as yam no ai jere da ko sir sir krino sir thamna di yorok pro sir gamai kechri charaga thamna yaudre di kari ton thamna su loi ni yauro bani thamna do sune inong no bani manam ga yam no nung si dori jani uti do thamna do da phong sa ba de he ko thabada thamna do da uti asa ba hapagi nung si ba manam ma le madugi manam do di gamai as sir madugi manam do ni na khoina pongong ngo ba je sir as aduga sir tin bo yo le da usoi do ga sir uti do sir chako ka to tor ga cha ba do as na khoi ba kri daw bro kri khong na khang ge puso na puk chlo de khong ge hai kri na no chula la roi dro noi lao do khoi ho ge kri no khang di lai kri no ne gang mai se ngata na ngasi di sa na purok pe se da ekta mathan ta sa ge na to le mi se ko mai tu jano as santos nang na khang pon de da saram dai de mang thang ma pha bani ko pot puram dai de na maning thang ma pha bani gang mai pare tharo no khoi gi tim du su lo soi pulap sa na ba tor se pani sa rajen sir khogen hoi kari hoi loi pu thoro ne atai kana le ri law ne sile da loi ma pan da sa na ba to se law ne pani sir hey rahul law ne kai do ri law ne lakchare sir gamai di ngasi gi di gamai gi pam jaba du tare ni as rahul khange da kri kan don da na khoi na asnan jatra ge nei um de gi kri so propong am de kri no akhoi sarna tawri se no so no pha do ti taw ba yaw ni akhoi sarna por ga noi de dum lokhot pa gi mong da dum lei as hi kai gre da akhoi gi yumang ba ma taw gi ni da adu na tra di akhoi por ka dong ni kri no ne rahul yum mang so lei bra ne yum da som le ga ma kamai ni yum di kamai na mang ni no ne yum mang bai ba na ti ge yum mang bai ba kuri no ne ai ji bo yum mang ba phau as kring de na kuri no metai maron se gyan ta de as adu yare se haunu ba tau se theng khini kari dor ge
Sir, kainomta haijage sir. Kaidorge Rahul. Sir, nahan Santos kaigana. Gangmaina Junraida call toroga. Gangmaina sargi seidu sakpudu uhowe sir. Mana fazana shamtoga sakler moni sir. Kaino haijibo. Sumro gangmai. Karino ta sir. Makoy ani na masan thidra pangangang manida. Aina sargi matau tamaga aina kitang som ngang modubo. As krino hay no koy jodo matang sadi krino ni no hedo. Sir, yam fazana sakpuni sir. Isaidu gi track tu tharaga sargi seido. Fazana sakpui wanda sir. Oh. Adodi gangmai ngasigi asnan jatragi kesri uti chaba loiraga ngasi gangmai gi sei tabadari ne. Mayam yai ko. Yai. Mayam yai. Oh yai. As krino da. Ai wo sei so ne certain no sa se yabudu ai ne sakpududi mayam loi tare dana. Ngasidi nahan makai ngonda san magi nangna mate amadi saktaba sunga yararo. Sir, horen uti charagadi sakpudu ngai do mande de sir. Yani kaisu dor. Adudi sana ba tokse amta hono ba tokse. Changsal one tharo noi su loro ne. Phani sa. Raje amta nokoi sakto. Yani sa. As krino sine as sak su yaure do. As uti su yaure do. As 해독은 이네 로홀 그리노랑 더우도보 또 해독도 목 짜드링에다 소셜 미디어에 옌 통어가 해독 보도는 목 따오거니 이네 낭보 그래서 더러이 마판지 빠이리 세세세세 낭게 뭐 하게고 세세 ngasi gamai bomon chagani ko gamai bomon chage se bes 그리노 사도스 낭이데 이똥똥 이도보 로이네 사방 ngomdrane as nangna loina hapsalanga ngamdrasu manghaloroida 야야예 아들 ngamdrasu mang하는 거 그럼 돈이 시디 사닝문에 시리 어디 서 하우르시고 서 야래 마양 분을 사르시고 서 뭐라고 해야 돼 라이키단 그런 기계가 서 아멘 야래 서 하우르시 서 야, 좀 하원이 자. 이만은 뽀뽀대 기분 짜되죠? 기대. 자, 기분 그러면 또 뭐노? 우티 통무새 해야 돼. 나 맹롱도 살아 우티 통데. 존라이 되는 비저래 돼. 잘 그러지 돼. 막이 한번 해자. 오케이. 소이기 막 건지 맞지 잡이 막 건지 자. 그러지 보자. 강매 소이도디 만나는 거니다. 싱더 방부 소이가 담더 방부가 세. 저라도 우리 만에도 찡기는 그런 하우버기 와니 거서. 이제 레이드래나 하우 그래도 어디 좀더 싱긋게다 거기는 수 하우는 자가 이나 콘메디 그리 사람 문이 저 아스 어디 이제 레이드래 아스 거치만 농도 야오게 더해 하우 그래 그래 고소네 그리노 홀랑 수티가 시크를 싸우네 그리노는 아이는 사하루부터 이까이드는 사들 말래다 그래도 낭서 하행 항시 통어 보러 오게노 어묵 자라가 로래 그리노 강 요렇게 돌아보시디 그래서 옆봉 무지디 아이노 소이 샤블 로래 거거사 우티 이제 아이노 묵진 컷거든 자 하우 그래 아코이기 마도 아솜나 사히 코딩게 너 사히 사마 선이당 아코이데 피저방가 뭐이스노고 아스 코이기 산톰비도소 하행 마요 마카이 반크서 아코이데 스마이너 좀 통어 틸라고 오이스노 하우 그래 싱쿠야 마타 기계가 아스 리노 수고 하고 싶어
सिददि करिनो अतै अतै मिट थोंबदा चंगबा याबा नतेदा मिट थोंबना महाव मनि उतीना महाव मनि खिसीना महाव मनि को अस सरते यमन नुंगाई ngasi हाव पिजबगी सरते मेदम तबागा फजना लोंगा सर सर मचा नुपा मगा मचा नुपी मगा फंगजबो ओयो को सर गांगमै सर सर मा ngata chathok ko sir isai sahudo gi torni ko sir Rahul isai sakthaba yaro noi मैम lu chalo sir lo jare sir pare dudi मैम ngasi se aina sakibi se ma gangmai na मैम ang da sakani hairi ado isai do मैम tamina batare ni ngasi gi asnan jatra no mina sigi nungai bo phongdo poina gangmai ni isai si sakani ado gangmai isai je hongna batok sine as Karino ne मैम na nam na ko ba khora ga nam na isai ji san ga dore ga taw isai bo as yare ni horo horo sir gi yening holak le taw buduni ko sir hoini ado sar na sakpu do dum sakpu yare ko ai ni sakpu do nati nang na han junrei de sakpu do aduma o gamai horo akhoi ko ba khu ga da bagi ngai le ra bani मैम ko ba ho om to khuse gamai gi da makta as no khoi मैम na nam na sahan dore ne ko santos horge pare kari upai le yening holakle gangmai ki thamoshe wow jon reinangi nungshi saktamu bada wow asini mana na tar ji sir sidi ai mo di he na phajana sahi he yening holakle gangmai ki thamoshe jon reinangi nungshi saktamu bada dalengam dare junrai wakalda sabas sing da chatning lakle junrai gi manata nangi nung saktam ning sing bada nangi momonino uduna leire wow gawe asidi gamai na phajana nai re wow yening holakle gangmai ki thamoshe jon reinangi nungshi saktamu bada jon reinangi nungshi saktamu bada wow yare sir asidi ke na phadre sir makadi ko na amuk tawge sir gamai na isai sidi yauna phajana se ne ai dum ngausale ko nang na sakpai sai sida nangi khusak chu na sa sira khangde ne sir madam tamphana mu saw ne da hane gi mong do mu hong to ga sai na mu sar da bongang bi da na mu sir kari hai de sir ngamai yamna nungai ngasi gi asnan jatra gi numida sida akhoi ma se na sumna amana amagi dharma bui kai khomna dana ngasi gi thorom che pangthok puse yamna nungai re adudi kha mai pisha nangdi ngasai ngai udena nangbu khesi chawbu natro sa asai digi sa how is sir yare sa horadi yare krino pisha nang dai ni sai sabu ta hodro kha mai nangi I sai dudi yamna pha jai he asengba yamna thank you ere ko dodi ai so sarte adi ge tamani da nang so krino sai sa adi narei ta dai ne nang so sai sak pa yamna hei dodi nasi se nang so sai ma san ma di pha bani kha mai ke sina ya adreta puk se pe ek than khidna ka ai dore ngoto sa anabun ma ali se yamna nungai re aduga isai sa gi thabo muk tong na ba tor sini ko Rahul gamai si mayam sai di sini khoi mayam pulap loisana ba tor sini sir akhoi mayam tawjar ge sir sir ti adum photha biro sir pare adudi guru akhoni sali sikrai dono ba lakta la hai ko thi ga dam lambi da bu thingnar ba
lambugi thengnerdi hektabak ai khangki guru kari tawduno ba koin tawdoi sibo jite ai ngon mana pikiba chaina do ai ma do lemna manghalo haijin mangon de revenge as guru yaragadi tugo sibo kai doge ai nangna kai gino ai ge tinerga ai mi sangda dei ti kai gino ai ni ya ji ka ba ya de ju ro ya ji ka ba ya de ju ro ai ju ba itumde ai ge khadang ji ma na tin ki ba du ge bai re aduga ya ji ju chikchen nan like yung Jimmy 가지 됐을 때 그림 가지고 그랬지. 응. 너무나도 콩빵 넘으로 아니 같은 거고. 남까 시도로 뭐네. 응원들이. 그 술래트 보는 비밀 싸머니기 먹는 많아. 헤로 사고. 많아 헤로 사고 봐. 아이기 진지다. 와우 하이브 아들이 오자. 아씨. 근데 뭐 어떻게 놈이 싫다라 그더래. 사이들 이렇게 어디노. 막 가다 있어 기계 봐. Amore, lambi se kari ko mama lakta ka de. Afabo ro hajin mo. Afabo chumai go ro mo. Ma, soiden mo kimo fama se lakani. Ma fama se, ma ke lambi. Ma soiden lakani. Ma fama se kari ko mama lakta tar ka de. Ai ge khutta pari ba nang mai sina. Yai phaba, ngasi su amuk thengnare. Yamno nungai ado numisu taslakadori hojikti imana so koibu ngairamani kadai de chalino na kauramani ado nangsu thengkre hallo hoi aiso haladongni da Deepika yamna nungai ini hoi de la di aibu kaurokpa kawguno ko o kauraroi ini hoi de la sune aine ga kawbugi mathau tadre hojikti noi naksinare wari sanare pau phonare kaino ini hoi dala pai kari darka lerige o khoi gi mana bini kita hoi dine nahan dagi ai khoi daga message thaba loina kaukre karino busy lekibesina kanano ma leira male kanano wari sanai do su khangde khoi do su tamakidre khangde Deepika kanano to pa khangnar jalo ai khoi dadi call di torok dena haima nangonda su call torok da raisibo nangonda su tawdaba aingonda su tawdaba Nikita kanagano adudi nangna adum online leriba busy leidudi kanagano as yare ba kaino aingonda mo irala mo sijali do kaino fare adudi noini marege naraga dum le horo numisi tasale aisho sana batogi horen call toroke hoi chalo adudi Deepika chalo kige Nikita hoi bye yare he mi ayogre bye masi mane henjan kibesina as henjan mane tiba mi sum sakrisi sum yengbudu bu yare lo noi manane amukoro mani lo sasilo se as mamsum chale haidi nga machinja khar legi na second ji program nga machinja gi onbamsu thonglo lam hayeng moksa tabe yaro toris nga sin chama tabi jani ngali hauti as mamsum mongre toris lambi pareng chimai thala de kya danu ai Migi lamgina lo in thale khoigi lamgina mai su thande karino tori si khangde re kaino ade da gari ma khamo ina mi shum khamo rangani ơi ông trong ai không cái nào trong ai không này 와리 임터 사나진 예 그리 와리 레게 낭나
ꯌꯥꯝꯅ ꯐꯥꯎꯕ ꯁꯥꯕꯗꯣ ꯅꯪꯅ ꯌꯥꯝꯅ ꯐꯥꯎ ꯁꯥꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦꯅ ꯇꯧꯅꯤ ꯅꯈꯣꯏ ꯑꯣꯏꯔꯦ ꯅꯈꯣꯏꯗꯤ ꯑꯩꯅ ꯐꯨꯈꯤꯕꯗꯨ ꯆꯩꯅꯥ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯣ ꯂꯝꯕꯤꯁꯤꯗ ꯑꯃ ꯃꯊꯦꯡꯗꯒ ꯑꯩꯉꯣꯟꯗ ꯀꯤꯍꯟꯅꯤ ꯀꯥꯏꯅ ꯁꯤꯗ ꯅꯣꯏ ꯇꯧꯔꯤꯔꯣ ꯅꯠꯇꯦ ꯅꯣꯏꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯁꯤꯡꯅꯔꯕꯒꯤ ꯋꯥꯔꯣ ꯁꯤꯡꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯅ ꯑꯩ ꯁꯤ ꯆꯤꯟꯊꯗꯔꯤꯁꯤ ꯀꯩꯅꯣꯁꯦ ꯁꯤ ꯀꯩꯅꯣ ꯑꯩꯗꯤ ꯎꯗ꯭ꯔꯦ ꯑꯃꯕꯁꯤꯗ ꯀꯔꯤꯝ ꯎꯗ꯭ꯔꯦ ꯑꯩ ꯋꯥ ꯉꯥꯡꯕꯗꯤ ꯆꯦꯛꯁꯤꯜꯂꯤꯕ꯭ꯔꯥ ꯆꯨꯕꯥꯁꯤꯗ ꯅꯪꯅ ꯊꯤꯟꯈꯤꯕꯒꯤ ꯁꯔꯨꯁꯦ ꯁꯤꯒꯤ ꯀꯝꯌꯥꯁꯦ ꯐꯩꯔꯒ ꯂꯩꯈ꯭ꯔꯕ ꯅꯪꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯁꯨꯛ ꯊꯤꯅ ꯈꯨꯠ ꯊꯥꯔꯕꯩ ꯃꯔꯝ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯐꯥꯎꯔꯤꯁꯤꯔꯣꯕ ꯅꯪ ꯌꯥꯝ ꯐꯥꯎꯔꯤꯁꯤꯔꯣ ꯑꯦꯔꯦ ꯏꯇꯥꯎ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯏꯆꯝ ꯆꯝꯅ ꯈꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯡꯕꯗꯨ ꯇꯥꯗ꯭ꯔꯒꯅ ꯈꯨꯠꯇꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯊꯥꯔꯛꯄꯅꯤ ꯑꯩꯅ ꯍꯥꯟꯅ ꯅꯉꯣꯟꯗ ꯈꯨꯠ ꯊꯥꯈꯤꯕ ꯅꯠꯇꯦ ꯀꯔꯤ ꯅꯪꯅ ꯈꯨꯠ ꯊꯥꯕ ꯊꯥꯗꯕꯗꯤ ꯀꯩꯅꯣ ꯈꯨꯠ ꯊꯥꯕ ꯊꯥꯗꯕꯗꯤ ꯀꯩꯅꯣꯕ ꯁꯤꯕꯨꯔꯥ ꯁꯤꯕꯨꯔꯥ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯀꯥꯞꯄꯒꯦ ꯁꯤꯔꯣ ꯅꯪꯒꯤ ꯅꯣꯡꯃꯩꯗꯨꯗ ꯑꯩ ꯀꯤꯗꯧ ꯃꯥꯟꯕ꯭ꯔꯕ ꯀꯥꯞꯄꯅꯤ ꯅꯔꯤꯟꯗꯨ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯀꯥꯞꯄꯣ ꯅꯪ ꯅꯣꯡꯃꯩꯗꯨ ꯀꯥꯞꯄꯒ ꯑꯩ ꯍꯥꯜꯂꯒ ꯅꯪꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯦꯅ ꯈꯟꯕ꯭ꯔꯣ ꯃꯗꯣ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯑꯣꯡ ꯅꯈꯨꯠꯇ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯥꯏꯔꯒꯅꯦ ꯒꯨꯟꯗꯥ ꯇꯧꯒꯗꯧ ꯅꯠꯇꯦ ꯅꯈꯣꯏꯅ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯥꯏꯔꯒ ꯃꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯗꯣ ꯇꯣ ꯅꯪ ꯑꯩ ꯀꯤꯗ꯭ꯔꯣ ꯑꯩ ꯀꯤꯗ꯭ꯔꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯗ ꯂꯦꯝꯅ ꯇꯧꯒꯅꯤ ꯈꯟꯕ꯭ꯔꯣ ꯑꯩ ꯂꯦꯝꯅ ꯇꯧꯒꯅꯤ ꯈꯟꯕ꯭ꯔꯕ ꯒꯨꯔꯨ ꯅꯣꯡꯃꯩꯗꯤ ꯀꯥꯞꯄꯅꯨꯀꯣ ꯒꯨꯔꯨ ꯌꯥꯅꯕ ꯑꯗꯨꯝ ꯉꯥꯡꯅꯅꯕ ꯇꯧꯕ ꯅꯣꯡꯃꯩꯗꯨ ꯀꯥꯞꯄꯅꯨꯀꯣ ꯖꯤꯇꯦꯟ ꯅꯪ ꯈꯪꯕꯣꯠꯇꯦ ꯑꯩꯉꯣꯟꯗ ꯐꯪꯉꯤꯕ ꯆꯩꯅꯥꯁꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯐꯪꯉꯤꯕ ꯆꯩꯅꯥꯁꯤ ꯅꯪ ꯈꯪꯕ꯭ꯔꯕ ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯕ ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ ꯈꯨꯠꯇꯤ ꯊꯥꯔꯛꯀꯅꯣ ꯈꯨꯠ ꯊꯥꯔꯛꯀꯅꯣ ꯒꯨꯔꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯑꯗꯤ 야돼 까쁘 야돼 라 찔러서 감독이 와우 허직지 와우 아무것도 하게 와우 라 쳤어 그루 나는 그 정도는 너무 까쁘려 난 건거대 허직지 와우 하신 그나 이쁘게 아이게 더와의 목대리 깐비요 그나 이쁘게 아이게 더와의 목대리 깐비요 폰톡에 폰톡 빠요 니키다 빠요 할로 예펴봐 이음용 들고 니키다 난 미워싱이더라 람비다 이거 농마이나 까파메 그이노 하시보 아들이 난 가다이 들리게 아이 그런게 람비 여름다기 웃고 마탁 나이다 레이 아들이 가만히 동니 이니에다 폰 돌아가 마파마두다 투나라라게 아두가 아이쿠시 마파마두다 라게 니키다 너희 락터스 야니 이니에다 ပေါ비비오 아두가 이니에나 락분에 해나 나니 염다 ပေါ비비네 해나 나니 예파봐 이니에다 ပေါ도 비기게고 아두가 이거 얼마 더럽게 어이 사도스, sir. Ako ibig karigay tayo. Aso ko siya single. Sidi. Mihundi leri ne. Karasun hospital pun up tausi. Pangni sir. Gamay, gari start to. Pangni sir. ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯔꯛꯄ ꯌꯥꯝꯅ ꯐꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯉꯛ ꯁꯝꯗ ꯄꯥꯟꯕ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ ꯃꯁꯥꯗ ꯐꯥꯎꯗꯣꯛꯆꯈ꯭ꯔꯦ
ꯃꯉꯛꯁꯝꯗ ꯄꯥꯟꯕ ꯃꯔꯨꯗꯨ ꯇꯨꯡꯗ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯔ ꯃꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯤꯕꯨ ꯁꯟꯇꯣꯁ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯗꯣꯛꯇꯔꯒꯤ ꯃꯋꯥ ꯇꯥꯈꯤꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯁꯔ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏꯁꯤ ꯃꯈꯣꯏꯔꯣꯝꯒꯤ ꯃꯤ ꯃꯥꯜꯂꯤꯗ ꯌꯦꯡꯁꯤ ꯃꯈꯣꯏꯒꯤꯔ ꯀꯅꯥꯅꯣ ꯃꯔꯤ ꯃꯇꯥꯗ ꯌꯦꯡꯁꯤ ꯐꯅꯤ ꯁꯔ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯥꯛ ꯆꯪꯁꯤ ꯁꯔ ꯑꯁꯣꯛꯄꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯁꯣꯝꯅ ꯑꯁꯣꯛꯄꯁꯤꯒꯤ ꯀꯅꯥ ꯑꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯃꯃꯥꯟꯅꯕꯤ ꯑꯣ ꯁꯣꯝꯁꯤꯅ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯗꯤꯄꯤꯀꯥ ꯑꯣ ꯑꯗꯨꯒ ꯁꯣꯝꯁꯤꯅ ꯑꯩꯒꯤ ꯄꯥꯕꯨꯡꯅꯤ ꯑꯁꯣꯛꯄꯁꯤꯒꯤ ꯑꯩꯈꯣꯏ ꯃꯔꯝ ꯈꯪꯅꯤꯡꯗꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯑꯣ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯄꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯁꯔ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯅꯦꯅꯤ ꯑꯣ ꯑꯗꯣꯝꯒꯤ ꯏꯅꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯄꯅꯣ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯃꯁꯤꯒꯤ ꯅꯣꯂꯦꯖ ꯂꯩꯕ꯭ꯔꯣ ꯁꯔ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯃꯤ ꯑꯃꯈꯛ ꯂꯩ ꯃꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯁꯔ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯁꯔ ꯃꯃꯤꯡ ꯈꯪꯗꯕ ꯑꯗꯨꯒ ꯃꯤ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯅ ꯍꯥꯏꯔꯤꯗꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤ ꯁꯔ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯤ ꯂꯝꯕꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯗꯤꯄꯤꯀꯥꯒ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯆꯠꯄꯗ ꯒꯥꯔꯤ ꯃꯆꯥꯗ ꯃꯈꯣꯏ ꯃꯤ ꯑꯅꯤ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗꯗꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯍꯪꯉꯤ ꯑꯗꯨꯕꯨ ꯁꯔ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯁ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯨꯝꯗꯅ ꯑꯗꯨꯝ ꯆꯠꯄꯅꯤ ꯃꯃꯩꯊꯪꯗ ꯃꯈꯣꯏꯅ ꯁꯨꯝ ꯂꯛꯅꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯑꯩꯈꯣꯏꯗ ꯏꯟꯅꯔꯛꯈꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯣꯛ ꯆꯤꯛꯄ ꯑꯃ ꯌꯥꯎꯈꯤ ꯃꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯏꯃꯥꯟꯅꯕꯤ ꯗꯤꯄꯤꯀꯥꯅ ꯅꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯜꯂꯨꯔ ꯍꯥꯏꯔꯨ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯣ ꯄꯨꯔꯥ ꯑꯣꯟꯕ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯛꯄ ꯑꯗꯨꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯁꯨꯝ ꯍꯦꯜꯂꯛꯈꯤ ꯃꯗꯨꯗꯒꯤ ꯈꯔ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯠꯈꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣই ꯂꯥꯛꯈꯤ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯏꯅꯦ ꯎꯅꯔꯝꯂꯒ ꯑꯩꯈꯣꯏ ꯍꯜꯂꯛꯈꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯌꯥꯏꯐꯕꯅ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤꯗ ꯊꯤꯟꯗꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯈꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯌꯥꯏꯐꯕꯅ ꯈꯥꯝꯇꯣꯛꯈꯤ ꯑꯗꯨꯕꯨ ꯑꯣꯟꯁꯤꯜꯂꯒ ꯌꯥꯏꯐꯕꯗ ꯃꯈꯣꯏꯅ ꯈꯨꯠ ꯊꯥꯈꯤ ꯑꯣ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯗꯨꯒꯤ ꯔꯤꯚꯦꯟꯁꯀꯤꯗꯃꯛ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯔꯥ ꯁꯔ ꯈꯨꯠ ꯊꯥꯕꯗꯨꯗꯒꯤ ꯃꯈꯣꯏ ꯆꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯌꯥꯏꯐꯕꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯤꯟꯗꯣꯔꯛꯈꯤ ꯁꯔ ꯃꯗꯨ ꯅꯠꯇꯅ ꯌꯥꯏꯐꯕꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄ ꯌꯦꯡꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯔ ꯑꯣ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯈꯪꯗꯕ ꯑꯗꯨꯒ ꯃꯤꯑꯣꯏꯗꯨꯒꯤ ꯃꯁꯛꯇꯤ ꯈꯪꯒꯗ꯭ꯔꯣ ꯁꯔ ꯃꯁꯛꯇꯨ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯂꯣꯏ ꯁꯔ ꯑꯣ ꯁꯟꯇꯣꯁ ꯁꯔ ꯃꯤꯑꯣꯏ ꯑꯗꯨ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁ ꯇꯧꯔꯒ ꯌꯦꯛꯍꯜꯂꯒ ꯃꯁꯛ ꯈꯪꯕ ꯉꯝꯅꯅꯕ ꯍꯣꯠꯅꯁꯤ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁ ꯀꯧꯔꯒ ꯅꯤꯀꯤꯇꯥꯕꯨ ꯃꯤ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯗꯤꯄꯤꯀꯥꯒ ꯂꯣꯏꯅꯅ ꯃꯁꯛ ꯑꯗꯨ ꯈꯪꯅꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯑꯊꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯁꯔ ꯃꯗꯨꯗꯤ ꯈꯔ ꯂꯨꯒꯗꯕ ꯃꯥꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯕꯥꯏꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯒꯅꯤ ꯁꯔ ꯑꯦꯅꯤꯋꯦ ꯁꯟꯇꯣꯁ ꯊꯤꯕ ꯌꯥꯕꯗꯨꯗꯤ ꯊꯤꯁꯤ ꯑꯁꯦꯡꯕꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯊꯥꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤꯕꯁꯤ ꯌꯥꯏꯐꯕ ꯁꯤꯕ ꯑꯃꯁꯨꯡ ꯆꯪꯕ ꯈꯪꯗ꯭ꯔꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯂꯝꯕꯤꯗ ꯅꯨꯄꯤ ꯂꯛꯅꯕꯒꯤ ꯋꯥꯍꯧꯗ ꯈꯥꯝꯗꯣꯛꯂꯨꯏ ꯍꯥꯏꯕꯒꯤꯗꯃꯛ ꯈꯨꯠ ꯊꯥꯅꯕꯒꯤ ꯈꯟꯅꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯠꯇꯅ ꯌꯥꯏꯐꯕꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯂꯩꯕ꯭ꯔꯥ ꯌꯥꯏꯐꯕꯒꯤ ꯑꯇꯣꯞꯄ ꯌꯦꯛꯅꯕ ꯂꯩꯕ꯭ꯔꯥ ꯌꯥꯏꯐꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯪꯕ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯟꯅꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯝꯗꯅ ꯑꯇꯣꯞꯄ ꯃꯔꯝ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯕ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕ ꯉꯝꯗꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤꯑꯣꯏ ꯑꯇꯣꯞꯄ ꯑꯃꯒ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯁꯔ ꯃꯗꯨ ꯄꯨꯝꯅꯃꯛ ꯁꯔ ꯏꯃꯨꯡ ꯃꯅꯨꯡ ꯎꯅꯔꯒ ꯋꯥꯐꯝꯁꯤꯡꯗꯨ ꯈꯪꯅꯕ ꯍꯣꯠꯅꯖꯒꯦ ꯁꯔ ꯒꯨꯗ ꯁꯟꯇꯣꯁ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯦ ꯁꯔ ꯃꯤ ꯑꯗꯣ ꯑꯩꯈꯣꯏꯒ ꯈꯟꯅꯈꯤꯕ ꯃꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯔ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯃꯆꯤꯟ ꯍꯪꯕꯤ ꯅꯤꯀꯤꯇꯥ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯒꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ
ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯈꯪꯗꯦ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯅꯈꯣꯏꯅꯁꯨ ꯃꯁꯛ ꯈꯪꯗꯦ ꯁꯛꯇꯝ ꯈꯪꯍꯧꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯁꯨ ꯅꯈꯣꯏ ꯃꯨꯟꯅ ꯈꯪꯗꯦ ꯅꯈꯣꯏ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨ ꯅꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯇꯝꯗ ꯀꯔꯤ ꯃꯤꯡ ꯀꯧꯔꯒ ꯁꯥꯟꯅꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃꯃꯤꯡ ꯈꯪꯂꯕꯁꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯈꯪꯗ꯭ꯔꯕꯗꯤ ꯀꯦꯁ ꯑꯁꯤꯗ ꯑꯔꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ ꯁꯔ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯁꯔ ꯑꯃꯅ ꯁꯪꯀꯔ ꯑꯗꯨꯒ ꯑꯃꯗꯨꯅ ꯒꯨꯔꯨ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯁꯔ ꯑꯃꯗꯨꯅ ꯖꯤꯇꯦꯟ ꯍꯥꯏꯕꯅꯤ ꯁꯔ ꯑꯣ ꯁꯪꯀꯔ ꯑꯃꯗꯤ ꯑꯦꯂꯥꯏꯁ ꯒꯨꯔꯨ ꯑꯗꯨꯒ ꯖꯤꯇꯦꯟ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯑꯦꯅꯤꯋꯦ ꯁꯟꯇꯣꯁ ꯖꯤꯇꯦꯟ ꯑꯗꯨꯒ ꯁꯪꯀꯔ ꯑꯦꯂꯥꯏꯁ ꯒꯨꯔꯨ ꯊꯤꯕ ꯇꯥꯕꯅꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯈꯣꯡꯒꯨꯜꯂꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯁꯤ ꯌꯥꯏꯐꯕꯒꯤ ꯄꯨꯟꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯍꯥꯏꯕ ꯑꯗꯨꯅꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯦ ꯍꯥꯏꯕꯗꯨ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒ ꯁꯟꯇꯣꯁ ꯁꯪꯀꯔ ꯑꯦꯂꯥꯏꯁ ꯒꯨꯔꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯖꯤꯇꯦꯟ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯌꯥꯏꯐꯕꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯌꯦꯡꯅꯕ ꯂꯩꯕꯒꯦ ꯀꯅꯥꯒ ꯌꯦꯡꯅꯩ ꯀꯅꯥꯒ ꯈꯟꯅꯩ ꯁꯥꯎꯅꯩ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯐꯅꯤ ꯁꯔ lakle ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯟꯖꯤꯟꯕ ꯇꯥꯡꯀꯛꯇ 216 ꯁꯨꯕ ꯇꯥꯡꯀꯛ lakle